Ngasi numidang waramda phonggiba Leimatak maira pausena headlines oiduna phongli Leimatak romda Gari touraga chatkhiba haina chingnaba AHAL lama ngasifaoba thiba khangdana leire mapung oiba pau Manipur Circle News ki maikaidagi pau damjari haugiba February mariga ayuk pung 9 makhai rom taba matamda Loktak Police Station gi manung channa leiba ningthaukhong Ward number 2 Santipur dagi okram khomai sahi humphugani thoi apokpa leikidraba oibo bi koba miwai ama yumdagi pot ama leigani haiduna Bazaar City 100 touraga thokhibadagi ngasi phawba mari makhong khangdana leiri hairi hoji phawba mari makhong khangdana leiriba AHAL adu mari leinaba mahaki mayumda pangthokpa pawgi mifamda mangkiba AHAL asigi masanupa okram Johnson na pawmisingda phongdokhibada mahaki mapana thokhiba matamda mobile phone amasu yaukhi yumdagi thokiba matung halakmandabadagi phone tawrubada switch off hairakhi imung manungi mioisingna amadi laikai club ki mioisingna thiba yaba thirabasu phangdabadagi Loktak Police Station da missing report ama tawkhre Loktak project ki security CCTV camera da check tawrubada mahaki apokpa mapa asi Loktak project ki SBI bank mamangdagi awang pangna pung 9 minute 53 ta Gari touraga chatkhiba photo phangma ngamkhi hairi paumi ki mifam aduda Santipur Youth Club ke secretary khangdana phongdokhibada ngarang ayuk yumdagi thokhibadagi ngasi phawba mari makhong khangdana leirakliba okram khomai hairiba AHAL asi phanghanba honabada miyamna mateng pangbiyu hojik thokliba irang asina maram oiduna imung manunggi thawai yamna wari mahakna chatkhiba lambi asi Loktak project ki awang pangna lambi asidani hairiba lambi asi Leimatak taba lambi ni lambi asida kabui siru aimol amadi kuki gi khulsing lei aduna club amadi laikaina manung yauna thiba ngamdre maram aduna state laingak amadi akoibada fundament nariba yelho furup singna AHAL asi tekta kaidana phanghanba honabada mateng pangbiyu haina makhata na phongdokhi laikai gi mioisingna paumi singda phongdokhibada ngarang mamsilakpa matamda khulasigi maning thangba chingchangda nongmai kapagi makhol kaya takhi aduna imung manungi mioisingna hena mi paiba pokle haina phongdokhi